Leibak asina leptana pangthorokpa COVID-19 gi State Consultative Meeting gi mifam ngarang Babupara da leiba CM Secretariat Manipur gi Chief Minister N Biren Nasia logduna pangthokre. Mifam adu da CM na leina laisat asigi Rapid Response Team na honari pathabak thorum singbu thagat pa phongdoki kiningai oiraba laisat asidagi ngakthoknabagi damak frontline warriors singna lawriba thodang dubu singthanamaga loinana committees di yawriba minister MLA amadi intellectual singi maman yamraba pautak singna ngasi phauba hena khudong thiba phibam amada laihandribani haina phongdoki amaromda tha sigi tang taramanga da positive oikraba Mojing GP gi pradhan ga nakshinarubani haiba mioi manga amagasu ngarang positive oire haina AIR gi paw amana hairi Pawosigi matungina Lilong Kendra gi Community Quarantine Center da mathau tauba volunteer ama laisat asigi positive oithraba matung mahaka naknarubani haiba mioi ahum amagasu ngarang laisat asigi positive oire hairi ngarang district hospital Thawal da mioi chani kuntha antigen rapid test tawada mioi chani kunithoi amadi negative oikre masigi manungda khangabo kendra gi MLA gi makha da hangba quarantine center da volunteer oibani haiba Thawal Municipal Council ward number 7 gi member ama positive oiba aduga nakshinarubani haiba mioi nifu test tawada pumnamak negative oire hairi aduga topa pawamana bebisna misigi achumba puthoktrabadi miyam gi powerful oiba shakti puthokani Jay Kishan Thangmaiban Kendra gi MLA KS Jay Kishan haikre bebisna gi misi CBI na thigaliba sida asengba puthokani thajai Karigumba sumba puthoktrabadi miyam gi powerful oiba shakti na puthokani Wafamasi mamang sehi gi July 15 da Standard Robert Higher Secondary School Kansipur da class 8 tamlibi Thangmaiban Maisnam lekai dagi ningthaujam bebisna na school da thori yanduna sikhiba sehi ama pharakpagi ngarang Thangmaiban DM College gate maya da leiba pukhi mapan da leiba thoramda Sri Jay Kishan na phongdokhibani Jay Kishan makha taraduna senjau paiba sakti leiba kayana misi sigi matangda chenaba singkan khatnaba honai haibasi matamatu da utkhiba thaudo aduna khudamni Miyam gi akanba kholauna thaudo asi CBI da thijilhan kibani thaudo asi gi matangda CSO singkhara gi marakta mahik changkhiba haibasi laibak thibani tungi khalaga phaba thabak tawrakani thajai CBI na su masida political ithil changdana achumba du athu matamda puthok piu haiki aduga atopa pawamana Assam da laisat asigi case lising kunma thoiga chanipan humphumari yaure Assam da nong makhakta da khwaiti ki chawbo ina mioi lising amaga chani taranipan positive oibadagi state atoda positive case lising kunma thoiga chanipan humphumari yaure nauna positive oikiba mioi lising amaga chani taranipan asigi manungda mioi chamnga humdradi Guwahati khakta dagini hairi Guwahati city dagi hojik phawda positive case lising mapan ga changa yaure Assam gi Health Ministry na haikibada positive case lising kunma thoiga chani humphumari asidagi layeng duna pharakibana lising taramari ga chama sungna mangani active case na lising taret ka chatret sungna mangani sikibana yankhai mathoi sure hairi hojik phawda Assam police ki mioi chatret ka marphu nipan positive oibadagi masigi manungda police personnel chahum ga humdra taret recover tawutana tana kuntaret amana mathauda amuk hanjinkhe hairi Arabada Popular News Reader gi video bu yengbi bu khuding mapu thagat chai